Midyang tabiriba khudimukpu random voice na taramna okjabaga loinana kokno na khuramjari. Ngasigi pusanjarakliba topic ti angang nayok na kon tawbagi mawong haibadi parenting styles hairiba topic asini. Angang amabu saunaba sarep phanaba maromdom lepjaba ngamba phawba jokpibaduni parenting hairibasi. Adubu karam mawongda mama mapa oibasingna angangsingbu nayok na kon tawbiribage haibadudi video asi loiba bhauptang jengminaduna khangminasi. America gi maming leiraba psychologist Daina Baumringi research matungina parenting gi makhalsi mari thokna thambirami makhalsing adudi authoritarian parenting, authoritative parenting, permissive parenting amadi uninvolved parenting hairiba parenting makhalsing asini. Hairiba parenting style khudimaki tongan ba effect angang singdugi sajat lichatta mami taba soidana uba fangani. Authoritarian parenting hairiba parenting makhal asigi mama mapa singsi yamna strict oiba makoina semliba rules regulations singdu angang singduda indaba jadabagi mawongni. Makoina semliba rules singdugi maramda angang singduna wahang hangbagi tanja pibidaba aikoina hairidana nakoi ingadabani tawgadabani jadaba taragana punishment pibiba asini. Authoritarian parents singsi angang singdagi yamna wangna expectation tawba aduga supportive nature di oigandaba parents singni asiguma makhalgi nawok na kongi makhada leiriba angang singsi haiba inba angang di oigalli adubu makoi harau tayamna leigande amadi self confidence watpana maram oiduna social competence oiba ngamde miyam tilakbada masagi personality fudokpa ngamjadi. Ani subada authoritative parenting hairiba parenting makhal asigi mama mapa singsu authoritarian parents gumna strict rules amadi regulations kaya semduna angang singbu rules sing adu ngakna chalanaba honai. Adubu jamna democratic oiba mawongda angang sing adubu punishment tawbagi mahutta wakhal tahanba romda hena maru oina lawi. Asiguma parents singsi expectation wangbaga loinana supportive nature su jamna oi. Angang singna wahang hangba amadi aphaphatta khanabagi ningtamba lahelli. Makoina haibadu angang singna loina tawdaba jadi haibagi ahakba rule thamde. Matik saba aphaba angang ama kunaida kudol tamnaba honabana authoritative parents singi pandamni. Asigumba parenting style gi makhada yokliba angang singsi matam pumbada harau tayamna legalli masagi self confidence jamna wangi amadi mai pakma angang oigalli. Ahum subada permissive parenting angang singna hairingegi jaganba angang singi demand dagi makoina hena pisinba makhalgi parenting style ni angang singi khwaidagi achauba amangba oiba jabagi akiba leiraba mama mapa singni. Permissive parents ayamba angang singdagi achauba expectation thamgande amadi angang singbu ningthijana lamjing bibasu ngamde. Asigumba parenting style da chawrakpa angang singsi any authority amagi makhada discipline ga konana leiba ngamde problem oigalli amadi lairik laisugi maramdasu kumang chawsinba ngamde. Mari suba amadi aroiba oina uninvolved parenting hairiba makhalgi parenting style gi mama mapa ayamba angang singbu phajana jengchinbide angang singa wangang dabagi changsi jamna nemi angang singdagi makoigi expectation leite loinana angang sing adubusu makoina ningthijana response tawbide. Angang singi laik laisu amadi atopa mathau taba potlam sing phawba matik chana pibide samna hairabada angang sing adu karamba class ta tamli kadi tawi haiba phawba phajana khangjade. Masagi mathau amadi masagi nuaibadana hena pungning luptuna legalli. Asigumba parenting style gi makhada chawrakpa angang singsi khwaidagi maraibak thiraba angang singni haibada haiman mathokloi makoisi self confidence watkalli miyam tinmada maring marangi punsigi hiram khudingmakta sothaduna lei. Amabu oirabasu malem si leiriba mama mapa khudingmak macha singbu soiduna mithoi mihen oheninglamgani ai isamaksu oheninglibani. Adubu aikoi miyoiba haibasi angakpani kariguma pambi ama tharaga mahi chage amadi pak chauna madudagi lalon itik tawduna seltangi khallabadi pambi du thabagi damak thijin humjinba amadi hiram aduda tamsinduna mai paknanaba honai. Kudam oina uyen tharaga sendan lambi oige khalliba midu uyen thabagi training lawi amadi atoppa source kayadagi thijin humjinduna karamna pothok phahangadage haibasi mahaki tawdaba jadraba mathawni khanna honai. Adubu miyoibagi khwaidagi tanglaba lan phizigi manini hairiba macha amabu mithoi mihen ohenduna mai paannabagi damaktadi lam asida mama mapa oiba kyana tamsinba amadi thijin humjinba tawribagi haibasi chawrba wahang khudamabani. Masimak miyoiba khunai khwaidagi laibak thibani haina thamjage. Ngasigi technology na khamthengna chawkhatlaba globalization gi matam asidadi angang singi psychology bu ningthijana ninabiduna nawok na kon tawbagi tangai phadaba leirabani.
वीडियो असी अदोमना खजिक कानै खनबिरबदी लाइक शेयर अमदी कमेंट पिबिरऊ लोइना रैंडम वॉइस यूट्यूब चैनल असिबु सब्सक्राइब तौबिदुना अनौबा वीडियो कया अदोमगिदमक पुदुना लाकपदा मतेंग पांगबिउ ngasiगी ओइनदी मियंग ताबिरिबा खुदिमकपु अमुक्का हन्ना खुरमजरी।